Senapati Narasinghana Raja Gambir Singh Levigi Sifai Chahum Kun Amasung Makoi Officer Kuntrani Toigaloinana Raja Gambir Singh Mingda Levak Ngalakpa Tha Maga Makhaiga Numit Marini Rom Surakpa Matam Sahi Sigi Tawan Ginini Pan Bayumsa Kaisa Numitta Awalai Barwaina Mi Tarani Toikak Impal da Laktuna Kangla da Tunglaki Makoi Asi Awa Ningthou Bagidawna Taseng na Tharak Livra Natraga Awa Singi Maraktagi Kanagumba Awagi Achawasang Natraga Akan na Thawsing na Makoi Lengak Lon gi Phibam British ki Makoi gi Sokna Riba Lan gi Wafam da Ngangna Naba Mi Tharak Livra Haiba Taseng na Khangde Masi Minam Sori Tawgadaba Huran Lanthak Chathabagi Mong Mali Aduga Hariba Matamse Awalaibak Manungda Lan gi Laisrang Pairiba Matamne Awalaibaki Arakan Amasung Irawati Turengi Nagyet Oigi Tampak Singda British East India Company gi Lan Missing Amasung Burmese Lan Mi Anigi Marakta Lan Soknabase Kristap Talising Amagachanipan Kun Mangagi April May Dagi Hokrabani Amasung Sathaduna Lairibani Aduna Hariba Lamdam Sing Asigi Lan Pham Sing Ayambada Makoi gi Lan Mi Sing Maithi Bangak Toirami Maramasina Makoina Yelong Dagi Laminaraklaba Maitai Singa Yaknabasi Patre Yanaba Mapuraklaga Maitai Singna Awagi Lamda Lanta Silaktanabagi Damakta Kudong Chabalona Bagi Tanja Ama Lauri Bara Natraga Maitai Singde British Singa Chet Pamarup Oidunati Nakrabani Makoi Dagi British ki Achet Akom gi Pau Launa Bataurakli Bataurangla Natraga Manipurda Maitai Kate Singna Kari Kari Tauriba Makoi Lan Mising na Kadai Kadai de Lairiba Masing na Kaya Karamba Kulai Pairiba Amasung Karamba Pibam de Lairiba Masi Kangdoke Haiduna Paukuloi Tharak Libra Haibagi Mong Matau Kanamata na Kangmangamde Awalai Bar Tarani Toya Siga Manipur gi Senapati Narasinghaga Unaduna Wari Sanabada Senapati na Lengak Thaudang Matam Khara Pubu Oibagi Amasung Maitai Ningthauna Yumda Leitabagi Tanja Thoktuna Thabak Paikhatpa Yadabana Matamdugi Ngamna Ngamnaba Waram Amasung Wafam Sing Ngangnaduna Awalai Bar Sing Adu Thadokhirame Maramdi Taunariba Mamangda Thokriba Amasung Maitai gi Phibam Aduda Phibam Phirep Khanghan Wahanba Yadaba Amasung Maitai gi Lanmi Lupki Kaidong Oiriba Kangla gi Lanban Aduda Leiriba Manipur gi Sifai Amasung Lan gi Thabak Tobang Ambasi Supnagi Mi Chahum Humpurom Khaktane Awasingiri Maitai ga Panarurabadi Samudragi Thakkumbane Landari Lanmi Laloi Singna Thengnagadabani Lanjing Len Lanjing Purena Chingbadi Lanmi Laloi Singi Matho Hapkat Piba Amasung Lan Phamda Laloi Dubo Mathwai Changba Lanmi Ama Ohenbadani Adubo Awalai Barni Hariba Sing Adudi Manipurda Lanjaba Lakpa Amasung Matamduda Maitai Lanmi gi Phibam Phirep Khongthangna Chingba Yengba Lakpagi Mawong Matau Oiba Maramna Makoina Manipur gi Tampaki Mafam Kharada Makoi gi Lanmi Thajilaktuna Saikhainaba Tengol Saduna Leirami Awasingi Launam Langthakse Ibomcha Narasingha Senapati Khanglabasu Khangluba Yadri Pangal Thokpa Yadabagi Matang Oiri Palingaidadi Hayingda Pauban on Joe Haibaduni Maramaduna Mayambung Lengthorapa Ngaiduna Soy the Ngam the Nabagi Kongzel Yang Dunale Medingu Gambir Singaga Inga Tada Silet Sangmina Kiba Mawai Bungo Lang Mai Temba Maklang the Tunglabaga Impal the Panthadana Karaklaga Maharas Lengthorakadore Haibagi Ipau Punamak Pauna Kirami Medingu Gambir Singna Silet Sahargi British East India Company gi headquarters Oriba office ta Mafamdugi Angam Mathau officer Sing Pumnamak Unaduna Ngangnaba Yaba Ngangnaraba Matungda British Company gi Supreme Council Dugi Mateng Loba Yaba Mateng Pumnamak Lauraga Mafamdudagi British ki military officer Ani Mingmoina Pallabada Captain F.J. Grant Amasung Lieutenant R.V. Pemberton Anibo
British government na Raja Gambir Singh Levy gi instructor kam commissioner oina haptuna pirakpaga loinana Levy gi sifai chani kunna kusukulai nongmai maru hidak langthak phiron chana thaknaba ration na chingbagi polam sing purakli badu senaduna Kristapta lising amaga chani pan kun mangagi December tarik marida silet thadokuna Manipur tamna lakhirame lambida akaya toy apan arag na singba kari suyaudana lakhibana makoi hairiba December tha sigi tarik 15 nongmai jingda maklang khunda thunglame maidinguna maklang da thunglabagi pawase Manipur gi maikai mari makta yumthong yeina maihum morok chatpagom thuna yang na sandokhirame hairiba maitai singi nungairaba pawasina yumthong yerambadagi chingpat turenda singjan ngathiba amasung labuk lamhangda yansang napi hekpasingda khonthang yeraklami masina Manipur tampak kilamdam mafam kharada launam namthak tawduna awa authority na lona thajilakpa awalan mi laloising aduna pawasi hek phangkhibaga pudakta Manipur gi tampak amasung nongpok ki cinglon sing lanthok tuna chatkhraga matamdugi maitai kabo tampak ta chien khirame chien khiba walan missing asina samjok ningthau tumu lakpa asina singba wagi michangda leibalu singba singa chelakpa walan misinga khomjinduna tumugi umang amada cheksinna saraba lanban amada leiriba awatengon singatina khirame Meningu Gambir Singna maklangda December tarik 19 da thunglabasu hektamak kangla konunglenda changlamde mafam sida phaiduna numit pangani leiraga sileptagi podium purakpa sothauba sifai singado maklangda thungba ngaiduna leiramni sothauba singaduna thunglaraba matamda makoisu nong mapantha laga punna kangla konunglen tamna laklaga December thasigi tarik 16 Irai numitta konungda thunglaba numit December tang 16 asidagi Senapati Narasinghana Maharaj Gambir Singh gi mamingda natraga mahut sinduna leibak leikan gi polum tharamme Senapati Narasinghana Ningthou gi mahut sinduna leibak pubasi tha mangane Maharaj Gambir Singh na sileptagi asa thak mayam ama puduna Manipurda thunglabada mahaki mamingda lingkhatpa levi sifai singh amasung makhoi officer yankai mari sina Manipur bo awagi makuttagi handoknaba tumba chaba thidana umangda ukakta urada mon khangduna tumlaklaba waraklaba sing asibu nong matangde chak chara amatang pijaduna nungai hange haina maklangda December 19 da thunglaba numit asidagi khalakhi maidingo asina maitai kangla da lengak lingaida Senapati Narasinghha gi mafamda mahaki pukning gi wafam si phongdoktuna siletagi resan lauruba levi sifai singna December 12 da thunglabada resan gi saruk khara thuna yangna numit simaktada manai thaduna yohalaga mahaki levi gi apunba company mari gi company amamamda khongmi chamaga kun manga amasung officer mari na saba sibo December 12 gi numit asida Victoria Paltan haina mingthonduna chak khangani chak thorang toramo thong thaktuna thamlamu haina yathang piraklame aduga hairiba chak pijaba siga loina loinana nungairaba pau kharasu maitai labak ki mioi khudingmakta khangannaba lauthokani madugi damakta su sem saramu haina pau piraklame manawai bungo Senapati na mayambungi pukning thungnanaba maipunana thabak paikhalame Kristapta lising amaga chanipan kun mangagi December tarik 16 asida maidingu Gambir Singh na maklangdagi Captain F.J. Grant amasung Lieutenant R.B. Pemberton galoinana levi sifai Singh na siletagi purakpa potyam puduna maitai konunglen kangla tamna laklame makoina kangla yauraktrinaida kanglagi Raja Gambir Singh Levi gi headquarters ki sakthong sangda Manawi bungo Senapati na mityeng taduna sifai singi bara khana chana na bachak thongat khre maklangda lakliba sifai gi lalu aduna kangla da thungdara aduna makhoi gi mapi oiba tengol da tillare amasung Manawi bungo Senapati na mayamung Maharaj kurumbaga loinana Levi da mathau torokliba British officer ani bu taram na okle makhoi ngaihaktan potharaba matungda
लेवी की चार्ज सेनापति इबुंगसी नरसिंहाना कमिश्नर कैप्टन F.J. ग्रांट सिनफम थोकपदु सिनदुना सेनापति नरसिंहागी मसागी पोक्थोंग अमसु थारे मखोइना मैतै निंगथौ अमसुंग सेनापति न सिल्लिबा चाकलेंग असि चाद्रिङैगी ममांगदा लेवी की सिपाही सिंगदो पेरेड ग्राउंड कौथोकले अमसुंग सिपाही सिंगदो पेरेड की मोंगदा लेंगदुना लेफले मतमदुदा मैदिंगु गंभीर सिंह अमसुंग सेनापति नरसिंहा ब्रिटिश ऑफिसर अनीगा लोइनदुना थोरकले अदुगा लन्मी लालोई सिपाही सिंगी असोय अंगाम अवात अपाना चिंगबा पुनमक येंगबीरगा मैदिंगु गंभीर सिंहना सिपाही सिंह अदुदा माकना सिलेट चलुबदा माई पालकपगी ई पाव पुनमक तमले अदुगा मखाताना लेवीगी ओइबा कक्नबा पाव सिंह ओइगदबा मोंग मतौना चिंगबदु पावदमदुना सनाया थंग ताकपीरमी मदुदी अहानबदा राजा गंभीर सिंह लेवी हाइबा लेवी की ममिंग असी थादोकलगने अमसुंग नुमित अदुमक्तदगी मणिपुर लेवी हाइन ममिंग असी थोलगने अमसुंग मसीदा खंगनरगने ब्रिटिश सिंह की ओइनदी माकना सिलेट लैरिङैदा खंगनख्रबने अनिसुबदा मणिपुर लेवी की हौजिक खोंगमी चौङा सगोल निफु सेंक्शन तौरिबा सिगी महुत्ता खोंगमी लिसिंग अमगा चौङा अमसुंग सगोल लानमी चामग यांखै ओहनबगे अयाबा ब्रिटिश भारत की सुप्रीम एडमिनिस्ट्रेटिव काउंसिल न पीरे मखोइगी मसिंग असि सुननबा अनौब सिपाही लौबगी थबक चथबा हौरगनी अमसुंग हारिबा पाव असि मैतै सिंगना खुंदाबा लमसिंग असम की होजाई रंगपुर कसार की लखीमपुर सिलचर बांग्लादेश के सिलेट त्रिपुरा के अगरतला न चिंगबा लमसिंग यौना खंगहनबा मथौ ताई अहुम सुबदा मणिपुर लेवी की सिपाही की तोलोब फिजेट रेशन न चिंगबा पुनमक ब्रिटिश सुप्रीम काउंसिल न पुगदबने हारिबा सिंग असि यौरकलगनी लोइनना नोंगमै न चिंगबा खुसुकुलाई सिंग नोंगमै मरु नोंगमै हिदाक न चिंगबसु ब्रिटिश न पीगने अदुगा ब्रिटिश न पीरिबा मणिपुर लेवी की पोट पुनमक्सी कसार की बुवन सिंह की नोंगचुप चिंखोंग चिंगया की मफम मोइने लैरिबा मैदिंगो चिंथंग खोंबा मपाइबोंगोना सेमगत पिरंबा चंद्रपुर कौबा मफमदा नोंगमै संगम सादुना थमलगा मदुदगी लौगदबनी असिना चिंगबा सिंग असिने हारिबा पाउसी ताबदा मणिपुर लेवी की सिपाही सिंह अदो हरावबगी ngमखै लेरमदे अदुगा मतुंग तारकपदा सेनापति इबुंगसी नरसिंहाना ब्रिटिश ऑफिसर अमसु थोइना कुइदबा मतमगी मनुंगदा थोलक्कदबदु कनानो हाइबसी खंगहनखिरमी असुमना मणिपुर लेवी की कमिश्नर कैप्टन F.J. ग्रांट असिस्टेंट कमिश्नर लेफ्टिनेंट R.B. पेम्बरटन अमसुंग मतुंगदा थोलक्कदबा मणिपुर लेवी की एजुटेंट लेफ्टिनेंट जॉर्ज गॉर्डन की मसकसु खंगहनखिरमी असुमना नुंगाइरबा पाव असिगा लोइनना मणिपुर लेवी की विक्टोरिया पल्टन की सिपाही सिंह अदो चाकलेन हाउना चाजबा फंखी मणिपुर लेवी की लन्मी लालोइदा सिपाही अमसुंग मखोइगी ऑफिसर सिंह मसिंग हेंगतपा हपकतपगी वाफम से मतुंग खरा कोंथरगा था अमगी मतुंगदा अहानबा थाकी ओइना खोंगमी लिसिंग अमा सगोल लन्मी चामा अमसुंग मखोइगी ऑफिसर चामगा तरागी मसिंगदा लाखी अफंग अफंगबा मियोइसिंग हाना हापने मैदिंगो गंभीर सिंह अमसुंग सेनापति नरसिंहा अनीसे ममांगैदगी हौना वखल लिचिंग अमत्तगी मियोइसिंग ओइबा करिगुम्बदा खल्लुबो वखलसी चप मानगनबा अमदी वखल परिंग अमतदा पुन्न चेंथमिनरगा नुंगाइमिनबा मिसकसिंगने मखोय अनिमकना मणिपुर लेवी की मपान तांगदुना मणिपुर की निंगथौ अमसुंग सेनापति ओइरबा मतम असिदा ममांगैदा मबुधौ क्यामबगी सना हक्तक्तगी मणिपुर की मैतै की लम ओइदुना लैरंबा कबो तंपाकसी मैदिंगो मार्जित न निंगथौ फंबाल पामनबदगी अवासिंग द पिथोक्तुना अवागी ओइखिबा निंगथी तुरेन की नोंगचुप थंगबा तंपाकसी हंदकी सही तरेत खुनताकपगी मणिपुर के अवासिंग तांथोकपगी थबकसिदा मसिदगी अवासिंग तांथोखिबगी थबकसु यहौदबा यादे नत्रगा इनौ नौना अमुक खन्ना जोई तौदबा यादे हाइबसे मचिन मनाव अनिमक्सिगी मागी मागी वाखल ओइना खनरमी अमसुंग वाफम से मखोय अनीना अमगा अमगा फोंदोकनरक्पा मतमदा खंगनरक्पनी अदुबो
ꯈ꯭ꯔꯤꯁꯇꯥꯕꯇ 1975ꯒꯤ ꯗꯤꯁꯦꯝꯕꯔꯒꯤ ꯃꯇꯝ ꯑꯗꯨꯋꯥꯏꯗꯗꯤ ꯃꯅꯤꯄꯨꯔ ꯇꯝꯄꯥꯛꯀꯤ ꯊꯧꯕꯥꯜ ꯂꯝꯗꯝꯒꯤ ꯂꯝꯖꯥꯎ ꯑꯗꯨꯗ ꯃꯤ 4,000-5,000 ꯔꯣꯝꯗꯪ ꯂꯩꯕ ꯊꯦꯡꯅꯕ ꯅꯠꯇꯅ ꯑꯇꯩ ꯂꯝꯗꯝ ꯑꯌꯥꯝꯕꯗꯗꯤ ꯃꯤ ꯇꯥꯗꯕ ꯂꯝꯍꯥꯡ ꯑꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯆꯍꯤ 8 ꯆꯨꯞꯅ ꯈꯨꯟꯇꯥꯛꯄ ꯑꯗꯨꯗꯒꯤ ꯃꯌꯨꯝ ꯃꯤꯡꯈꯣꯜ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯈꯤꯕ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯑꯗꯨ ꯂꯥꯟ ꯍꯟꯖꯤꯟꯅꯔꯛꯇ꯭ꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯔꯥꯖꯥ ꯒꯝꯚꯤꯔ ꯁꯤꯡ ꯃꯁꯥꯃꯛꯅ ꯃꯅꯤꯄꯨꯔ ꯂꯦꯚꯤꯒꯤ ꯑꯆꯧꯕ ꯍꯥꯞꯀꯠꯀꯗꯕ ꯁꯤꯐꯥꯏ ꯃꯁꯤꯡ ꯊꯧꯕꯥꯜꯗꯒꯤ ꯂꯧꯕ ꯌꯥꯕ ꯃꯤ ꯃꯁꯥꯅ ꯁꯤꯐꯥꯏ ꯈꯟꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡ ꯈꯔ ꯐꯪꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯂꯨꯅꯕ ꯈ꯭ꯔꯤꯁꯇꯥꯕꯇ 1975ꯒꯤ ꯗꯤꯁꯦꯝꯕꯔ ꯇꯥꯡ 24 ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯊꯧꯕꯥꯜꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯩꯗꯤꯡꯉꯨ ꯒꯝꯚꯤꯔ ꯁꯤꯡꯅ ꯊꯧꯕꯥꯜꯗꯒꯤ ꯃꯅꯤꯄꯨꯔ ꯂꯦꯚꯤꯗ ꯁꯤꯐꯥꯏ ꯈꯟꯕ ꯌꯥꯕ ꯃꯤ 100 ꯔꯣꯝ ꯐꯪꯂꯝꯃꯤ꯫ ꯑꯃꯁꯨꯡ ꯈꯔ ꯄꯨꯔꯛꯄ ꯑꯁꯤꯅ ꯃꯇꯨꯡ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯝꯗꯁꯨ ꯃꯤ ꯈꯔ ꯑꯃꯨꯛ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯗꯤꯁꯦꯝꯕꯔ ꯊꯥꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯇꯝꯗꯗꯤ ꯑꯅꯛꯄ ꯂꯝꯗ ꯂꯥꯟꯖꯦꯜꯂꯨꯕ ꯃꯩꯇꯩ ꯃꯆꯥ ꯁꯪꯒꯨꯁꯨ ꯂꯥꯟ ꯍꯟꯖꯤꯟꯅꯔꯛꯄꯒꯤ ꯄꯥꯎ ꯐꯪꯂꯝꯃꯤ꯫ ꯔꯥꯖꯥ ꯒꯝꯚꯤꯔ ꯁꯤꯡꯅ ꯊꯧꯕꯥꯜꯗꯒꯤ ꯃꯤ ꯈꯔ ꯄꯨꯗꯨꯅ ꯃꯅꯤꯄꯨꯔ ꯂꯦꯚꯤꯒꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁ ꯀꯪꯂꯥꯗ ꯍꯜꯂꯛꯂꯒ ꯁꯦꯅꯥꯄꯇꯤ ꯅꯔꯁꯤꯡꯍꯒ ꯋꯥꯈꯜ ꯐꯥꯎꯗꯣꯛꯅꯕꯗ ꯀꯕꯣ ꯇꯝꯄꯥꯛ ꯑꯃꯨꯛ ꯍꯟꯅ ꯂꯥꯟꯗꯥꯗꯨꯅ ꯂꯧꯁꯤꯟꯕꯒꯤ ꯋꯥꯐꯝꯁꯤ ꯋꯥꯈꯜ ꯃꯥꯟꯅꯔꯝꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯁꯤꯅ ꯂꯦꯚꯤꯒꯤ ꯊꯧꯗꯥꯡ ꯄꯨꯔꯤꯕ ꯑꯣꯐꯤꯁꯥꯔ ꯑꯅꯤ ꯀꯦꯞꯇꯦꯟ ꯒ꯭ꯔꯥꯟꯠ ꯑꯃꯁꯨꯡ ꯂꯦꯐꯇꯦꯅꯦꯟꯠ ꯄꯦꯝꯕꯔꯇꯟꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯇꯥꯟꯅꯔꯤ꯫ ꯕ꯭ꯔꯤꯇꯤꯁ ꯑꯣꯐꯤꯁꯥꯔ ꯑꯅꯤ ꯑꯗꯨꯅꯁꯨ ꯋꯥꯐꯝꯗꯨ ꯑꯆꯨꯝꯕꯅꯤ, ꯂꯥꯟꯗꯨꯗ ꯂꯧꯁꯤꯟꯍꯧꯕ ꯅꯠꯇ꯭ꯔꯕꯗꯤ ꯑꯋꯥꯁꯤꯡꯅ ꯃꯇꯨꯡꯗ ꯑꯆꯨꯝꯕ ꯋꯥꯐꯝꯗ ꯌꯦꯜꯂꯛꯄ ꯌꯥꯏ ꯑꯃꯁꯨꯡ ꯃꯗꯨ ꯌꯦꯜꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯐꯝꯗꯨ ꯊꯥꯡꯖꯤꯟꯍꯧꯁꯤ, ꯃꯗꯨꯅ ꯑꯆꯨꯝꯕꯅꯤ ꯍꯥꯏꯗꯨꯅ ꯁꯧꯒꯠꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯊꯕꯛꯇꯤ ꯃꯇꯝꯗꯨꯗꯒꯤ ꯍꯧꯅ ꯃꯩꯇꯩ ꯀꯕꯣꯒꯤ ꯄꯥꯎ ꯂꯧꯔꯒ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯒꯠꯄ ꯌꯥꯔꯦ ꯍꯥꯏꯅ ꯂꯦꯞꯅꯔꯝꯃꯤ꯫ ꯏꯔꯨꯖꯅꯤꯡꯕꯒ ꯊꯣꯡꯒ꯭ꯔꯥ ꯇꯦꯛꯄꯒ ꯃꯥꯟꯅꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯩꯇꯩ ꯀꯕꯣ ꯇꯝꯄꯥꯛ ꯑꯃꯨꯛ ꯍꯟꯅ ꯂꯥꯟꯗꯥꯗꯨꯅ ꯂꯧꯁꯤꯟꯕꯒꯤ ꯋꯥꯐꯝ ꯈꯟꯅꯔꯤꯉꯩꯗ ꯃꯩꯇꯩ ꯀꯕꯣ ꯇꯝꯄꯥꯛꯀꯤ ꯄꯟꯖꯤꯟ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯨꯃꯨ ꯀꯪꯂꯩ ꯃꯆꯥ ꯑꯗꯨꯗ ꯑꯋꯥ ꯂꯥꯟꯃꯤ ꯈꯔꯅ ꯂꯥꯟꯕꯟ ꯁꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯔꯦ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯂꯥꯟꯖꯤꯡꯂꯦꯟ ꯃꯔꯤꯅꯦ ꯂꯩꯕꯥꯛꯀꯤ ꯑꯉꯝ ꯑꯊꯧ ꯑꯀꯟ ꯑꯔꯤꯡ ꯑꯣꯏꯕꯁꯤꯡꯁꯨ ꯌꯥꯎꯅ ꯇꯤꯟꯅꯗꯨꯅ ꯃꯁꯤꯗ ꯀꯔꯤ ꯇꯧꯒꯗꯕꯒꯦ ꯍꯥꯏꯕ ꯋꯥꯐꯝꯗ ꯈꯟꯅ ꯅꯩꯅꯔꯦ꯫ ꯃꯗꯨꯗ ꯏꯕꯨꯡꯁꯤ ꯅꯔꯁꯤꯡꯍꯕꯨ ꯂꯩꯕꯥꯛꯀꯤ ꯁꯦꯅꯥꯄꯇꯤ ꯑꯣꯏꯅ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯃꯅꯤꯄꯨꯔ ꯂꯦꯚꯤꯒꯤ ꯁꯤꯐꯥꯏ ꯈꯣꯡꯃꯤ 250ꯒ ꯁꯒꯣꯜ ꯇꯣꯡꯕ ꯂꯥꯂꯣꯏ 10 ꯈꯛꯀ ꯅꯧꯅ ꯂꯧꯕ 500ꯒ ꯑꯆꯣꯏꯕ ꯂꯥꯂꯣꯏ ꯑꯃꯁꯨꯡ ꯄꯣꯊꯥꯡ ꯄꯨꯕ ꯃꯤꯁꯤꯡꯒ ꯄꯨꯟꯅ 1,000 ꯁꯨꯅꯕ ꯁꯦꯝꯂꯒ ꯃꯗꯨ ꯄꯨꯗꯨꯅ ꯇꯨꯃꯨꯗ ꯆꯠꯇꯨꯅ ꯃꯐꯝꯗꯨꯗ ꯑꯅꯧꯕ ꯑꯣꯏꯅ ꯂꯤꯡꯈꯠꯂꯛꯂꯤꯕ ꯑꯋꯥ ꯂꯥꯟꯕꯟꯗ ꯊꯨꯒꯥꯏꯔꯨꯅꯕ ꯋꯥꯐꯝ ꯂꯦꯞꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯦꯞꯅꯔꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯩꯗꯤꯡꯉꯨꯅꯁꯨ ꯆꯠꯅꯕꯒꯤ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯦꯅꯥꯄꯇꯤ ꯅꯔꯁꯤꯡꯍꯅ ꯍꯥꯏꯔꯤꯕ ꯂꯥꯟꯃꯤ ꯑꯃꯁꯨꯡ ꯄꯣꯊꯥꯡ ꯃꯤꯒ ꯄꯨꯟꯅ 1,000 ꯄꯨꯗꯨꯅ ꯇꯨꯃꯨꯗꯒꯤ ꯑꯋꯥ ꯂꯥꯟꯕꯟꯗ ꯂꯥꯟꯗꯥꯔꯨꯅꯕ ꯈ꯭ꯔꯤꯁꯇꯥꯕꯇ 1973ꯒꯤ ꯖꯅꯨꯋꯥꯔꯤ ꯇꯥꯡ 1 ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯀꯪꯂꯥꯗꯒꯤ ꯈꯣꯡꯁꯥꯟꯈꯤꯔꯝꯃꯤ꯫ ꯁꯦꯅꯥꯄꯇꯤ ꯅꯔꯁꯤꯡꯍꯅ ꯀꯕꯣ ꯇꯝꯄꯥꯛꯇ ꯂꯥꯟꯗꯥꯅꯕ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯕ ꯄꯥꯎꯁꯤ ꯃꯅꯤꯄꯨꯔ ꯇꯝꯄꯥꯛꯇꯒꯤ ꯄꯤꯔꯛꯂꯕꯗ ꯈ꯭ꯔꯤꯁꯇꯥꯕꯇ 1975ꯒꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 10ꯗ ꯀꯁꯥꯔꯗꯒꯤ ꯂꯥꯛꯇꯨꯅ ꯃꯅꯤꯄꯨꯔꯗꯒꯤ ꯑꯋꯥ ꯇꯥꯟꯊꯣꯛꯅꯕ ꯆꯪꯉꯛꯄ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯅꯨꯡꯉꯥ ꯈꯨꯟꯗ ꯅꯔꯁꯤꯡꯍꯅ ꯂꯥꯟꯗꯥꯔꯛꯄꯗ ꯃꯥꯏꯊꯤꯗꯨꯅ ꯂꯥꯟꯕꯟ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯕ ꯇꯦꯡꯒꯣꯜ ꯄꯨꯔꯝꯕ ꯁꯝꯖꯣꯛ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯀꯕꯣꯒꯤ ꯂꯝꯗꯝꯁꯤꯡꯗ ꯅꯤꯡꯊꯧ ꯕꯥꯒꯤꯗꯧꯒꯤ ꯃꯃꯤꯡꯗ ꯂꯥꯟꯃꯤ ꯈꯣꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯣꯝꯂꯕ ꯂꯥꯟꯃꯤꯁꯤꯡꯗꯨ ꯂꯥꯂꯣꯏ ꯃꯁꯤꯡ 700 ꯈꯔ ꯍꯦꯜꯂꯝꯃꯤ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕꯁꯤ ꯀꯕꯣ ꯂꯥꯟꯃꯤ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏ 700 ꯂꯣꯝ ꯈꯔ ꯍꯦꯟꯕꯗꯨꯁꯨ ꯇꯨꯃꯨꯗ ꯁꯥꯔꯤꯕ ꯂꯥꯟꯕꯟ ꯑꯁꯤꯗ ꯆꯪꯈꯤꯗꯨꯅ ꯇꯤꯟꯈꯤꯔꯝꯃꯤ ꯑꯃꯁꯨꯡ ꯁꯦꯅꯥꯄꯇꯤ ꯅꯔꯁꯤꯡꯍꯒꯤ ꯂꯥꯟꯗꯥ ꯂꯥꯟꯖꯪ ꯑꯁꯤꯕꯨ ꯊꯤꯡꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯦꯅꯥꯄꯇꯤ ꯅꯔꯁꯤꯡꯍꯅꯁꯨ ꯇꯨꯃꯨꯒꯤ ꯂꯥꯟꯕꯟꯗ ꯁꯝꯖꯣꯛ ꯅꯤꯡꯊꯧ ꯂꯥꯟꯃꯤꯁꯤꯡꯅ ꯊꯣꯝꯖꯤꯟꯈꯤꯕ ꯑꯃꯁꯨꯡ ꯃꯁꯦꯟ ꯇꯤꯟꯅꯈꯤꯕꯒꯤ ꯏ ꯄꯥꯎꯁꯤ ꯐꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯨꯃꯨꯒꯤ ꯂꯥꯟꯕꯟꯒꯤ 이 ꯄꯥꯎ ꯂꯧꯕ ꯑꯃꯁꯨꯡ ꯃꯗꯨꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯂꯥꯂꯣꯏꯁꯤꯡꯒꯤ ꯃꯁꯤꯡꯒꯤ ꯄꯥꯎ ꯂꯧꯕꯗ ꯇꯨꯃꯨꯗ ꯂꯩꯔꯤꯕ ꯂꯥꯂꯣꯏꯒꯤ ꯃꯁꯤꯡꯁꯤ 2,000ꯗꯒꯤ ꯈꯔ ꯍꯦꯟꯕꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯀꯨꯞꯊꯅ ꯄꯥꯎ ꯂꯧꯕꯗ ꯇꯨꯃꯨꯒꯤ ꯂꯥꯂꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ
Portuguese, French, Dutch, Spanish na chingba European singi sa lan gi hiram sing training ningthi na piraba awala loi chatret marifu amasung makoi gi khongloi laloi sing na kabu amasung awagi lanmi laloi lising amaga chahum lom punna laloi lising ani ga marifu chap chana kudakta hektamak lan thengnaba yabagi phibam phirepta kulai paiduna lanban manungi akoibada leptuna lei haiba pausi phanglamni madu punu maktu yengbada awa lanmina lanmi masingdasu tangkhai ama henkre maram masina phibam masida mafam marang khangdana landabani haiduna hektamak changsilubadi afaba oiroi maitei sifai singi kudong thiningai lei maramdi lamdugi ising nungsitta masa uiba makoina heli lanban leiriba umangdugi lamit tumit leipung leikutna singba khangbadasu yeknaba oiriba makoina heli sa langi lalam lanthong sinbagi mahi masingi maikei sida mityeng thamduna lanmi laloi sing amasung sifai singdo mamit mana singna thuptuna leinanaba pautak piraga maitei sana konungda wafam singdu paudamduna hangalaga ahenba lanmi thabiraknaba sagol pau tharami aduga lanmi gi phibam ngak senduna konunglomdagi anauba lanmi thajilakpa ngaiduna leirami samjok maidingu khagemba haktaktagi maiteiga chaina dunata lakpana maidingu garbani was maharaj ke haktakta maru phangna naikhaiduna laukhiba ningthi turen gi oi thangba torwa lomda taba awa kabogi nongchup ngamkhaida leiba kanglei macha amani mafam sida senapati Narasinghana mahaki akaknaba mathau oina Kristapta 1913 January tarik 19 da tumudagi landanaba chatkadawribani maidingo Gambir Singhana senapati gi sagol pau lakliba dugi pau si phangbaga Captain F.J. Grant amasung Lieutenant R.V. Pemberton galoinana lemhoriba Manipur Levy gi sifai sing ariba amasung anauba pumnamak puduna thintadana kongsalakhlami makoina tumu yauraktuna Senapati Narasinga amasung mahaki tengonga tumu kaithelgi manakta thengnaraga lanmi ani du punsinduna apunba tengol ama punna lakminnarame apunba maitei gi tengol ase hawagi tumu lanban leiriba umang aduda Kristapta 1913 ki January tarik 19 da thunglame maidingu Gambir Singhna Sahib ani duga loinana manawai bungo Narasinga Senapati gi mafamda tumu lanban adugi maramda khangba yaba makai khanglaga lanban na si lausinbasi numit kharani di changkhigadauri haiba wafam thamlaklame matamduda Captain Grant na lanban na sigi section na sariba mong matawasida mityeng thamlaga masi top yaudravadi thugaiba ngamloi haina khanbada natana machin makna thokna hairami adubu maduda Raja Gambir Singhna thugaigani haibagi thajaba pirami aduna tumugi lanban thugaiba amasung lausinbagi thodang se Raja Gambir Singhna British officer ani duga loinana mahak lahorage hairami manawi bungo Senapati Narasinghabo Levi sifai chahum puduna samjokta landaru haina yathang pirami Senapati Narasinghana yathang phangbaga Manipur Levy gi makut charaba sifai sing adugi chahum puraga hariba January gi tarik 19 gi numit asida tumudagi awang nongpok pangna chatkhiduna ningthi turel gi torban yorame mafam madudagi tang kunda hi waiduna ningthi turel lalaga turen sigi nongpok lomda leiba hawa kabo natraga mirap san gi nongchup lamkhai gi panthongda leiba samjok Ningthou Phambal gi konung lanban asida landarame numit humni chupna lan thengnaraba matungda January tha sigi tarik 12 da lanban si thugairame hariba samjok ki lanban asi thugaibada samjok Ningthou Phambal kakangka kauba khampat un kale Ningthou amasung poyong athauba makhoi mari asina singba lan pha kunthra pharame aduga lan khompot oina nongmai kamar khudong maru sing chengai phaugai ngakai thumgai piron sana lupa kolik yot thang asina chingba purakhi
aduga lanban sigi akoibada lairiba lamdamsing haibadi samjokki lamkhai manungda landarubada awa amasung kabo sansing phaduna Manipurdagi chahi taret khuntakpada phaduna pukhraga makhoi minai oihanduna thamlamba maitai macha chahum romdagi henbasu minai yolhing kakthatuna maningtama maitai oihankhirami awasingna cheksinna saraba tumu lanbansi thugaibagi thodang Manawi Bungo Senapati Narasinghadagi Raja Gambhir Singh na lahore Captain Granti kumai yeng manatana atai pambai leiramde Maidingo Gambhir Singh na lanban thugainaba thunglaba numit January tarik 19 asigi numidang wairam maktadagi lanthong sille Manawi Bungo Narasingha Senapati na pukhiba lanmi chahum adudagi lemhauba Manipur Levy Sifai Singh adudagi Ariba Sifai Yankai Anova Sifai Chama Subedar Ahum Amadi Zamindar Amada Sifai Punna Chama Yankai Piduna Tumulan Bandugi Akoiba Maikai Mari Makta Manakta Toina Naksindana Maitai Sifai Laibana Awalan Missing na Thoglakpa Amasung Lanbangi Mapanda Lep Labadi Yaroidabo Mapamda Lehanduna Tumulan Bando Pumkoi Koisinduna Tamle Lemhoriba Maitai Lanmi Chamgarom Aduna Reserve Oina Maidingu Ginak Yetta Ngaiduna Lehalle Amasung Lanchak Taurang Tohale Asumna January tarik 19 Amasung 18 Koisinduna Thamlaba Matung tarik Kundadi Maitai Gi Sifai Chatruk Lanban Gi Akoibada Lairiba Singadu Masalo Sillaga Yeknabana Nongmai Kapakpada Sokta Pandanaba Sajen Tauraga Lanban Leiba Maikai Romda Nong magi khazik oina naksilakpagi atappa khongthang lokhat halami Maidingu Gambhir Singh na silliba lanthong amasung sangsilliba lanjangse mauda uibungo Maidingu Garbaniwas Maharaj na Kristapta 1919 da samjok landabada sizinakhiba lanongduni masigi pandamdi leiriba lanbandugi manungda chana thaknaba chengchak ensang napi amasung ising phanghandabani asumna koisinduna Lanban Manungi Lanmi Sing Adubo Mapan Tholakpa Yahandabana Chanaba Chinjak Loikiba Amasung Thaknaba Ising Leirektaba Matam Amasung Makoina Lanban Mapandagi Polam Amatta Pusinhanba Yadraba Chaba Thakpa Phanglaktraba Matam Aduda Yeknaba Sing Aduna Masa Matomta Changjaraknabagi Thausil Thaurangne Asumna Pandamduna Raja Gambhir Singhi Khuzil Thaurang Makhada Numit Nini Chupna Tumu Lanban Sikoisinduna Thamlabada Mapan Thokpa Yadraba Awalan Misingduna January Thagi Tarik Kun Amasung Kun Mathoi Numit Nini Ado Ayuk Nungthil Amasung Numidang Khaktana Lanban Manungdagi Mapalomda Nongmai Amasung Top Sing Leptana Kapthoktuna Makoibu Koisilliba Maitai Sifai Singbu Tanthoknaba Ngamjaba Makhai Kanna Honarame Adubu Maitai Singna Pumnamaktu Mangjaunana Khanduna Masa Ngakthoknaba Phibam Pumnamak Hanana Sem Saduna Leikibana Awalan Missing na Honeriba Pumnamaktu Aremba Takhirame Aduga Hariba January tarik kun mathoi adugi numidang dadi Pambai Leitraba Awalan Mila Loi Kharadi Makoigi Lanbandudagi Mapan Thoraktuna Maitai Sifai Singa Roibi Thaduna Chang Yengnakhi Adubu Hakthengnaba Khutna Phangna Yanabagi Lanpham Amasung Lalong dadi Makoina Maitai bu Khak Lakjaba Ngamdabana Makoi Awagi Mi Khara Siraga Lanban Manungda Chensinduna Tokhirame Hariba Matang asi yorakpada Awalan Misingna Chenhouba Natanadi Thawai Hinglaroi Habasi Khanglakirame Maramasina January tarik 12 gi Ayuk amasung nungthilgi matam singdo Nongmai Mapalomda Kapthokpa Leptuna Lanban Manungda Lumduna Leibagi Mong Malhalaga Sem Saduna Leirame Aduga Makhoidi Ayuk Nungthildagi Hona Khara Machit Oina Maitai Sifai Singna Uroi Khangloidaba Tanja Yengduna Lanban Thadokduna Chenaba Hokirame Maramasina Numit asigi numidang pung 10 rom tabagi matamdadi Lanban adu pumhang hanglame Adubu Hariba Tumugi Lanban se Manipur Levy Sifai Singna January gi Tangkul Homdoida Mi Leitre Khangladuna Tangtana Lausinnaba Changlubada Mi Leitraba Lanban Manungda Top Macha Mari Nongmai Araibi Khara Amasung Cheng Manipur Levy gi Mi Lising Amaromduna Tha Anirom Chaba Konagadabagi Changda Pangkirame Asumna
tumu lanban si lausin ke aduga tumu gi lanban thugai bagi lanjang gi lan phamasida Manipur levi gi sifai taruk si ki amasung atopa sifai mangana sokhi Maidingu Gambir Singh na tumu gi lanban lausilaba amasung Senapati Narasinghana samjok lausin bagi pau yoraklaba matungda makata ba thabak chathagadaba thoram parengi maikai da mityang thamduna Senapati Narasingha unaba amasung mahaki tumu thadoktuna chatkriba lanmi tengol ga punsinba pamlame maram asina Maidingu na tumu da numit tarukni leithaduna awasingi irang yenglaba matungda Maitai lanmi tengon puduna awang nong poklom da haigalatuna laklaga ningthi turen lalaktuna Kristapta lising amaga chanipan kuntaruk asigi February gi tarik amada samjokta thunglakhi Maitai gi mapungoi ba tengon khongmi sifai sing amasung sagol tongba sifai sing punna lanmi laloi lising ama henmana ningthi turen gi wangma awagi lamda thunglaraba sidadi tausinnaduna karisu taujadaba khangjadaba saduna lolamba amasung leiramba awalan mising pumnamak kaiduna chiankhirame amasung makhoida natana kunban leipanduna leiramba kunja khunai cha sing makhun marei thadoktuna chiankhirame hairiba makhoi sing asigi lanpha amasung minai uhenduna thamlamba maitai macha lising ama henbasu kanki aduga yumkai leikai bagi wathok lanthok singda Makoina loirambadagi maitai lanmina phaduna yumsa san iroina chingba lising amaga chamngarom su lan pot khomoina phanglamme adubu maitaina awalan mi singna lan phaoina pharaga minai wehlamba mi lising ama ani khak handokpa sidi maitai gi misingi mangjakhibagi waphamdadi karisu oiba wafam natte maramdi awasingna lan phaoiduna sahi taret khuntak pahorakpadagi Phaduna pukribasi Kristapta lising amaga chanipan taramapan gi November thada pakhan wunna lakahum Kristapta lising amaga chanipan kun gi November thada kadewun amasung pakhan wunna lakahum masini mioi sing adugi likhun ningthina khangmangam dribani awalai paklom thangba ningthi turel gi ising chaba tampaklam madu chaikhairaba matungda Maidingu Gambir Singhana Manau Ibongo Senapati Narasingaga Maitai Lebak Manipur gi Nongpok ki lamkhai gi ngamkhai yalam naba watanarame Maidingo Sina Mayambung Ibongo Chorjit Ningthemton Maharaj na awa hatpada sizinarao amasung makoi gi hatpagi edu ningthi turenda chama u haina pirakhiba Braja Singh ko thangsang adu puthoktuna mahakna mayambung gi wafam da soidana pangthokani haiba wafam thangatlambagi wa hudoklame aduga hairiba wafam sing asi pangthoknabagidamak thauram sem sanaba khanghalakpada Senapati Narasinghana thaurang sing adu khudakta sem saduna hangalabada Maidingu Gambir Singh samjoki ningthi turengi sing khongban da kumthaduna awamanga kakpagi tairiba idu chamkhirame aduga turen khongnunggi ising khongban-dudagi kakhalaga Manipur levina semba British ki marup oibagi British crown suyekpa Manipur gi ningtam phirana do Manau Ibongo gi sana khuttagi lauraga mafamdugi ningthi turen gi torban da yungkhirame aduga phirandugi manakta leptuna ningthi turen mapan gi lam phaugo se maitai singna mamangai leirambadagi mangluraba adu amukhana joi tawduna lausilaba Manipur gi lamne haina senbi kabo masa sing mayum mipum tingna tananaba amari poirei lamlen masa sing pumnamak khanghounaba lauthokkhirame asumna Maidingu Chinglen Nongdren Khomba Gambir Singh na Manipur levi gi mamangda British officer ani Captain F.J. Grant amasung Lieutenant R.V. Pemberton ani gi mitmangda samjoki ningthi turen mapanda maitai jati gi phiran yungduna turen sigi nakal animak sigi lamdam sing loi chalaga Manipur da halakhirame